mayambu ahanbamaktada channel asigi maikaidagi taramna uksari ngasi aina mayamgidamak makok yaodaba kauba wari ama muk puduna laksari aina wari si pathoksaba matamda soike lankiba yaurabasu mayamda ngakpiu haizari mayamgidamak leizare makok yaodaba marupsing punsida hingbagi mahau oina koiba satpa anau lam kya amada satpa haibasi mipum kudimakna pamnai matam amadadi aisu lam koiba traveler ama oiba haibasi aigi pamjaba nungaijaba oirami adubu kari gumbada masida khudong thiba lambi kaya ama thenadabadi natte thodok kaya amadi changsiluraba tungda lambi mangduna madudagi tholaknaba mamangda changsinnaba amadi tungamuk handoraknaba lambi amata leite aduga madugumba thodok sing adusu yamna angakpa akiba yamna sathibu oigali marup sing aigi ming dinku kawi aduga aigi leifamna delhi dagini aigi college ki matamda anau mafam kaya amada sattuna madubu explore tauba yamna pamlami aina aigi lam asigi kachin koya kudingda sinba thungna sattuna explore tauge khanki kari gumba kandadi aina kanana su satnadaba satke haina phawbo khalloidaba mafam kaya amada satki adubu madu phawbadadi aingonda karigumba khudong thiba akiba thodok amata thengna leide aidi aina satluba koiriba mafam sing adubu photo kaplakpa amadi halaklaba tungda mafam sing adugi maramda aigi diary dasu adumak isilli aduna aina aigi youtube blog ama hangdokhi matam madu youtube asi yamna khanadriba amadi yamna famous oidringai wani adubu khangba sijinaba mioi singnadi aigi blog channel adubu yamna pamnakhi aibu puning thokotpiba amadi thauna yamna hapikhi aduna maram oirga aingondasu aina tawriba thabak aduda hena tawningba amadi aina satliba lambi asi afaba lambi ni khanjakhi adumna nongmadi aina mumbai dagi pune phawba bike ride haibadi bike thauduna satnaba phirep lawki aduna aina satrinagi mamangda aigi mumbai da leiba aigi marup amada hana phone da paw phawnaki aduga mangonda aigi plan sing adugi maramda haiki mahakna su karimata haidana aina hek haibaga mumbai da lakna bahairakhi aduga magi bike adu lawge haibada su yarakhi aduna aina ihan hana delhi dagi mumbai gi aigi marup adugi yumda hana satki mumbai dagi pune satpa haibasi saurakna kilometer lising ama muki mayani satpagi lambida ngahak pothabagi leplabasu chaurakna numit humni romdi sangani adumna lepna khibagi matung inna ai mumbai dagi ai marup adudagi bike lawduna ai khongchet adu thorakhi sahar dagi hek hendorokpaga ai naigi bike ki speed wangkhana thauki pung 12 tarakpadu waidadi ai sahar dagi yama lama thoroklami ayuki nungsit ayingba marakta thorokpana aisu bike thorokpaduda yama nungaiba phawrami adubu pung 12 yausilakpa adudadi nungsa yamna sabana maram oiraga aigi mit yamna saba amadi waba haurakhi aduna pung 12 tabaga aina bike khamduna manak nakpa asikpa aying mafam amada pung 2-3 romgi pothana mafam thiki aduga manak nakpada leiba street hotel amada sangsinduna ihan hana sak hana saki adugi matung bike adubu asaubo urum langbo uzau amagi makhongda insinduna khami aduga aisu uzau adugi makhongda khongkut sangna tithokduna hipthaki ai mafam aduda hotel ama natrabasu room ama book tawduna leiba yabani adubu mahausagi phajaba asikpa mafamda tumbagi nungaibadudi hotel gi room adudadi kadaidagi phangani adumna ngak potharaba tungda numit khara hek mamtharakpaga ai khongchat adugi makha amuk chatnaba thorang tawki tama numit tasilaklami aina bag thauna numit mayum changsilakpadubu iseng-sengna uba phanglami numit tagadaba khajikta ngairami adumna matang aduda aina kainoma ningsinglakhi madudi numit tadringaida ayagi bike asigi thau hana hanjingadabani aduna aina mamangda khara thauraga petrol pump amada sangduna bike ki thau thanna hanjinki kanana khangba atai mamangda petrol pump leiramdabasu petrol hanba loiraba tungda ai amuk masak khangdaba lambiduda khongset makha taduna thaurakhi hojikti maikai mari maktasu numit pungta tarami lambi edu pumam mamba amadi isik sikpa lambi oirami aduga matang aduda madugi asikpa lambi dudasu ai itomta satlami adumna phana sangna satlaba tungda lambi gi mataida aina mandirama urakhi mandir adugi manungdagi mangalamasu mapalda phawdoroklami madu yengbada yamna phajarami aduna ai mandir adugi photo launabagi damak aina manaka thaujinduna ai bike khami aduga kumthaduna mandir adugi manakta satki
Mandir adu fit ahum rong wangba nungna saba piktakpa mandirni. Adabu yengbada madu yamna phajai. Mafam adugi akoibadadi yumkai amatadi taba ukhidi. Adabu mandir aduda thaliba duk candle sing adubu yengluragadi hauzik waida mandir asida kanagumba amana duk candle thalamlaga satkiba malami. Ainagi camera da mandir adugi amadi akoibagi photo khara kablakhi. Aduga aigi makha taba khongchatkidamak mandir adugi isordasu khurumjakhi. Masi aigidi hainabi hagadara ainabu hek koiba satpa mafam khudingmakta chaliba mafam maduda laiba mandir natragasu mafam maduda laiba isor khudingmakbu ihan hana satune hekta khurumjai. Karigumba lambida isorgi mandir ami hek urabasu madudasu sangshinduna isorgi thaujal thaunijai. Adugi tungdata aigi khongsat makha sathai. Ngasisu aina adum namak tawi. Aduga makha taba khongchatkidamak amuk bike thauba hauki. Adubu haujikti tapna tapna ahing oiraktuna mambasu haningai leitana mamsilaklami. Mamanglomdagi thaurakpa gari asauba singi mangalna ngaihakti pungal amuk ngali. Aduga amuk pumam hekta mamsinki. Mafam aduda gari yamnadi thaunadi. Adubu marak maraktadi gari ama ani adum thaurei. Ai tuminna speed hairap wangna bike thauruklami. Aduda matang aduda headlight ki mangalna aina soroki mataida nupa mafamduna leiba ukhi. Mahak mangak adu luktharaga khungu sauduna lebak makhada phamdun leirami. Asigumlaba asikuma mafam masida masigi nupa asina matomta kari tawriba janu. Masi sodena daku natraga huranba ama oiramgani. Asumna khanduna aina aigi bike ki speed adubu amukka hena kanna lekhatkhi. Aduga mafam adudagi thuna lapthokpa pamkhi. Adubu matang aduda aingonda kaidorabano khangdi. Nupa adugi mapa khajik khajik yausilakpa khudingi aigi bike ki speed adu khangaudana masa matomta tapna tapthaba horakhi. Aina matang aduda speed adu amuk hena lekhatkhi. Adubu yankhalakpagi mahutta hena tapthaba horakhi. Bike adu nupa adugi mapa yorokpadadi leplabaga sap manarami. Adubu aina thauna puthoktuna aigi khongna mamanglomda induna satnabu hotnarami. Bike adubu induna ai nupa adugi mapadagi hendorakhi. Adugi matung aina mangolomdu onduna amuk phawba yenglamkhide. Adumna aina nupa adugi mapa hek lanthokpaga mitna kuppada aigi bike adu start horakhi. Nupa adu kanano khangdi. Adubu mahak karigumba thabak amagi mafam aduda lairambu oirabadi mahak naibu uraga sodena kaurakkani. Natrabasu aigi wari sananaba sodena hotnarakkani. Adubu nupa aduna adumna karisu tawrakhide. Aduna aina maduda munna khanjiludabana pharani khalami. Adumna nupadudagi lama thoroklaba matungda ihan hana aina bike speed adubu leithaduna aigi akoibada yengba hokhi. Maramdi nupaduna aigi tungda kadi inaduna lakte ko haiduna yengbani. Aduga inaraktre khanglaba tungda aina aigi bike adubu mafam amada khamki. Aduga makha taba khongchatta amuk anna ngasagi adum haina gari yaraktaba tawdanaba check tawrami. Adubu bike ti karisu tawbadi mandi. Aduga matau karamna ngaihakki mamangda khudakta bike ki speed taptharakli baduna karino. Ai karino engonda ngaihakki mamangda tawkhriba adu karino khanpham khanglamdi. Adumna ai amuk bike start tawduna lambiduda amuk sarpa hokhi. Ngaihak satlaba tungda amuk lambi dumaktada ngasai nupa adu amuk phamnu leramba ukhi. Ai itomta manungda asumna khalakhi. Madudi aibu soibadagi onana maning handuna oina amuk thoruklaba zatla. Adu natraga aina hathu aranba lambidaga laklaba zatla. Maramdi aidi yama lama thoruklabani. Aduga madu phawba masigi nupa asi mafam masida karam leiramlibano. Handak mukti ai khajiktang akiba phawki. Aina khanbada ai aranba lambi amada lakle khalami. Adubu adumna aina hek handak muksu nupa adubu usinadana chatkibana pharani khalami. Nupa adu handak muksu mangak non thaduna khungu sauduna leibakta phamlaga leirami. Adubu handak muksu hanagumna magi manak hek yausilakpaga aigi bike ki speed adum taptharakhi. Ai hauzik kiboi lakpoi mihul kanna suangba horakhi. Ngasi phawbo aingonda asumna phawkiba amata leitri. Aigi oinadi masina ahanbani. Ai mamanga tawkhiba dugumna bike adu khongna induna nupadugi mapa lanthoknabu hotnakhi. Adubu matang aduda nupaduna aingonda kaurakhi. Kaidaurabage sa nupa nang amuksu masigi lambi sida lakle. Nang sumai tawro. Nang aiga loina sasi. Mamanglomda amuk satnaba hauzik matam masi aphaba nati. Sida aigi nakta law.
nupadugi khonjel adu taraga aigi isha pumba humang ngakta ngairami aduda aina amuk satna mangonda haiki kanano nangbo aduga nangi mapa hek yorokpaga aigi bike asisu karino ama hekta tawriba se karigino ai mikup amata pantharoi ai makha sakadaba yamna watli aduda nupaduna makok adu non khalaklaga amuk hairakhi nang kadadano chatningba satlu adubu hojikti satkanu matamse yamna phattaba oigani aina hairibase illu makha tana mamangda satpagi matamse afaba natti nangna karigumba satlaba masana koilei leiduna nahak mafam masida adumak amuk lakani aduga mahaki langda soidana thuragani magi wa adubu taraga aina pakatuna bike adubu inbe lepki aduga bike adusu hojikti start pamut mutlami aina hanjin start taunaba tauki adubu bike adu start hau haiba sungya yakide aduda amuksu nupaduna hairakhi kaidorabage sa nupa gari thauba yadrabaro aduda aina pakhatuna bike ki kauba hoki aduda ahal oiraba nupaduna magi makhut adu yenghanduna aingonda hairakhi bike ki sojaidi ai inakta leire sa nupa magi wadu targa aina mongolobda yengki adubu asengba mak aigi bike ki sojaidu magi makhutta paidun leiramki ai tawribasi karino amutta khangma ngamlamdi masibu karamno oithokadawribanu nupa asidi aigi inakta fawba sanlakhidri aduga aigi bike ki sojai asina magi makhutta karamna yoromlibanu aduguma phibam aduda ai mafam adudagi siennabasu lambi amata leiramdi aduna aina bike adubu mafam aduda khamduna thamki aduga ahal oiraba nupa adugi manakta sangsinba hauki ai magi manakta yogadaba khajiktang ngairaba matangni adubu nupadu phuk launa hogolaktuna lepki aduga aibu yenglaga hainadaba minok ama noktuna lambi matagi asoma marak aduda sensinki mana chenkibadu uraga aina pakhatuna aigi begtagi torch light authoraki aduga sojaidu launabagidamak aisu mabu tanaba hoki sena aina nupaduda senba lepnaba amadi sojaidu piraknaba su haiki adubu nupadudi karisu khumdana senduna dum leiki adumna aikoini senduna phana lapna sorok lomdagi lapthurakhi aduga mafam amada yorakhi madugi mafam madu yamna sikpa mafam amani aduga hek mamangda asauba nung amasu leirami aduga nupaduna aigi bike sojaidu nungjaw adugi mathakka thamki aduga mahak khanghodana khudak aduda kadaidano khangde upulna nungsita tinkhibagum nupa adu mangki adubu aina mahakna sojai thamkiba adu uhourabani aduna ai mafam aduda leptuna leiki aduga amuktang akoibaduda yenglakpadadi mafam adudadi u ama phawba haudi mi ama phawba leite ai madu uraga masi pumba nupa adugi khujin thaurang oiramgani haina khanki karigumba aina nung adugi manakta sojai launaba changsilurabadi nung adugi marumdagi magi khongloi kharadi soidan leiramgani aduga maduna aingonda soidana sokanaba tawrakkani mahak karigumba kharadi sungsoi soidana tawrakkani aduna aina maninglomda onthokutuna yengi aigi bike adu aingondagi yama lama leihobana bike adu midna uba phawba phanglamdi aduga aingonda isang ngakthoksanaba karigumba khulai amata su yaudi asigumba thodok asi thokani haibadi aina mangda phawba khaludi adubu aina isa kanjanaba mafam adudagi asauba nung ama khungatkhi aduga torch light adu kaptuna mamangda changsinba hauki hojikti ai sojai adugi manak yama nakna yoroklami adubu masi mayada lelak kholakpa karigumba amatagi makhol tarakhidi maikai pumbada pungsik siklami aina akoibaduda amuktang hut yenglaga nung adudagi sojai adubu lauki aduga mafam adudagi tingkhatna selakhi adubu amuksu ai maninglomdagi ngasagi ahal oiraba nupadugi khonjel amuk tarakhi ngaikoi sa nupa makhata na mamanga satkiganu mahak lakpagi matam yaure mahak na nangmu kaidau nungdasu hingna lemna tharoi adubu mana adumna hairibasu ai hanadagi kiduna leibaga kariga leptana sienki aina sena ai khutta pairamba nung aduna khonjel adugi maikaida langki aduga aina laithoktuna tunglomda yengi adubu nupa adu hojiksu nungjaw adugi manakta leptuna leiramki aduga aina langkiba nung adusu mathakta paiduna leiramki aina madu urubada masidi soidana lai oknaba natraga tamnaba oigani khanduna amuk hena kanna selakhi sirap tawba thagi mangal aduda sorok mayagi asongba napi mar aduda ai lambi thiduna la thorakhi
ꯑꯩꯒꯤ ꯃꯤꯠꯇ ꯑꯩꯒꯤ ꯕꯥꯏꯛ ꯂꯝꯕꯤꯗ ꯈꯥꯝꯗꯨꯅ ꯂꯩꯕ ꯎꯔꯛꯈꯤ ꯑꯗꯨꯕꯨ ꯃꯇꯥꯡ ꯑꯗꯨꯗ ꯑꯩꯒꯤ ꯈꯣꯡꯅ ꯅꯨꯡ ꯑꯃꯗ ꯄꯟꯗꯨꯅ ꯑꯩ ꯃꯐꯝ ꯑꯗꯨꯗ ꯇꯨꯁꯤꯟꯈꯤ ꯃꯗꯨꯒꯤ ꯑꯅꯥꯕꯒ ꯂꯣꯏꯅꯅ ꯑꯩ ꯍꯧꯒꯠꯇꯨꯅ ꯂꯦꯞꯈꯤ ꯑꯗꯨꯒ ꯑꯃꯨꯛ ꯆꯠꯅꯕ ꯇꯧꯈꯤ ꯑꯗꯨꯕꯨ ꯑꯩꯅ ꯍꯦꯛ ꯆꯠꯀꯦ ꯇꯧꯕꯒ ꯀꯔꯤꯒꯨꯝꯕ ꯃꯈꯜꯒꯤ ꯑꯉꯛꯄ ꯄꯣꯠꯁꯛ ꯑꯃꯕꯨ ꯎꯔꯒ ꯑꯩꯅ ꯂꯦꯞꯂꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯁꯤ ꯂꯦꯡꯈꯤꯗꯦ ꯑꯩꯒꯤ ꯍꯦꯛ ꯏꯃꯥꯡꯗ ꯎꯔꯤꯕ ꯁꯛꯇꯝ ꯑꯗꯨ ꯎꯔꯒ ꯑꯩꯗꯤ ꯀꯣꯛꯇꯒꯤ ꯈꯣꯡ ꯐꯥꯎꯕ ꯇꯨ ꯆꯨꯡꯕ ꯐꯥꯎꯈꯤ ꯂꯦꯞꯅ ꯑꯩꯒꯤ ꯏꯁꯥ ꯄꯨꯝꯕ ꯅꯤꯛꯄ ꯍꯧꯔꯛꯈꯤ ꯀꯤꯃꯟꯈꯤꯕꯅ ꯑꯩꯒꯤ ꯆꯤꯟꯗꯒꯤ ꯀꯟꯅ ꯂꯥꯎꯒꯗꯕ ꯈꯖꯤꯛꯇꯪ ꯉꯥꯏꯕꯅꯤ ꯑꯗꯨꯕꯨ ꯃꯇꯥꯡ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯩꯒꯤ ꯇꯨꯡꯂꯣꯝꯗꯒꯤ ꯑꯩꯒꯤ ꯆꯤꯟꯗ ꯃꯈꯨꯠꯅ ꯃꯦꯜꯂꯛꯈꯤ ꯑꯗꯨꯒ ꯑꯩꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯊꯣꯛꯍꯟꯈꯤꯗꯦ ꯑꯗꯨꯝꯅ ꯃꯤꯑꯣꯏꯗꯨꯅ ꯑꯩꯕꯨ ꯆꯤꯡꯁꯤꯟꯗꯨꯅ ꯃꯌꯥꯗ ꯂꯩꯕ ꯎ ꯑꯃꯒꯤ ꯃꯈꯣꯡꯗ ꯄꯨꯁꯤꯟꯈꯤ ꯑꯩꯅ ꯌꯦꯡꯂꯨꯕꯗ ꯃꯗꯨ ꯉꯁꯥꯏꯒꯤ ꯑꯍꯜ ꯑꯗꯨ ꯑꯣꯏꯗꯨꯅ ꯂꯩꯔꯝꯈꯤ ꯑꯗꯨꯕꯨ ꯑꯩꯗꯤ ꯃꯥꯕꯨꯁꯨ ꯑꯀꯤꯕ ꯐꯥꯎꯔꯝꯃꯤ ꯃꯔꯝꯗꯤ ꯃꯍꯥꯛꯅꯅꯤ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯑꯩꯕꯨ ꯈꯥꯝꯈꯤꯕ ꯑꯩꯒꯤ ꯕꯥꯏꯛꯀꯤ ꯁꯣꯖꯩ ꯃꯨꯟꯗꯨꯅ ꯆꯦꯟꯈꯤꯕ ꯑꯗꯨꯝꯅ ꯃꯇꯥꯡ ꯑꯗꯨꯗ ꯅꯨꯄꯥꯗꯨꯅ ꯏꯪꯒꯤꯠ ꯇꯧꯗꯨꯅ ꯑꯩꯕꯨ ꯃꯈꯣꯜ ꯊꯣꯛꯇꯅꯕ ꯇꯨꯃꯤꯟꯅ ꯂꯩꯅꯕ ꯍꯥꯏꯔꯛꯈꯤ ꯑꯩ ꯇꯨꯃꯤꯟꯅ ꯂꯩꯈꯤ ꯑꯩ ꯇꯞꯊꯗꯨꯅ ꯇꯨꯃꯤꯟꯅ ꯎ ꯃꯔꯨꯝ ꯑꯗꯨꯗꯒꯤ ꯁꯣꯔꯣꯛꯀꯤ ꯂꯝꯕꯤꯔꯣꯝꯗ ꯌꯦꯡꯕ ꯍꯧꯈꯤ ꯁꯣꯔꯣꯛꯀꯤ ꯂꯝꯕꯤꯗꯨꯗ ꯋꯥꯡ ꯆꯥꯎꯔꯕ ꯃꯀꯣꯛ ꯌꯥꯎꯗ꯭ꯔꯕ ꯅꯨꯄꯥ ꯑꯃ ꯃꯁꯥ ꯈꯛꯇ ꯃꯈꯨꯠ ꯇꯤꯡꯊꯣꯛꯇꯨꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯆꯠꯇꯨꯅ ꯂꯩꯈꯤ ꯃꯥꯒꯤ ꯃꯀꯣꯛ ꯌꯥꯎꯗꯦ ꯃꯉꯛ ꯁꯝꯗꯒꯤ ꯏꯅ ꯄꯤꯗ꯭ꯔꯤꯛ ꯀꯥꯞꯊꯣꯔꯛꯂꯝꯃꯤ ꯃꯗꯨꯒꯤ ꯃꯀꯣꯛ ꯌꯥꯎꯗꯕ ꯅꯨꯄꯥ ꯑꯗꯨ ꯃꯈꯨꯠ ꯇꯤꯡꯊꯣꯛꯇꯨꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯁꯣꯔꯣꯛ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯊꯤꯕ ꯃꯥꯜꯂꯤ ꯃꯍꯥꯛ ꯑꯩꯒꯤ ꯕꯥꯏꯛ ꯃꯅꯥꯛꯇ ꯆꯪꯁꯤꯟꯈꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯔꯤꯁꯨ ꯐꯪꯈꯤꯗꯦ ꯃꯗු ꯄꯨꯝꯕ ꯎꯔꯒ ꯑꯩꯗꯤ ꯃꯅꯨꯡꯗ ꯀꯤꯕꯅ ꯂꯣꯏꯈꯤ ꯃꯥꯒꯤ ꯃꯈꯨꯠ ꯃꯥꯒꯤ ꯃꯁꯥ ꯑꯗꯨ ꯁꯥꯍꯤꯡ ꯆꯥꯕ ꯁꯥ ꯑꯃꯒꯨꯝꯅ ꯇꯧꯔꯝꯃꯤ ꯃꯈꯨꯠ ꯑꯗꯨ ꯌꯥꯝꯅ ꯁꯥꯡꯉꯤ ꯑꯗꯨꯒ ꯃꯆꯤꯟ ꯇꯨꯝꯂꯕ ꯑꯁꯥꯡꯕ ꯈꯨꯖꯤꯟꯁꯨ ꯄꯥꯜꯂꯤ ꯃꯥꯅ ꯃꯈꯨꯠ ꯑꯗꯨꯕꯨ ꯎꯪꯗꯨꯅ ꯂꯩꯔꯤꯕ ꯃꯑꯣꯡ ꯀꯔꯤꯒꯨꯝꯕ ꯃꯥꯒꯤ ꯃꯅꯥꯛꯇ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯆꯪꯁꯤꯜꯂꯨꯔꯕꯗꯤ ꯃꯥꯒꯤ ꯈꯨꯠ ꯑꯗꯨꯅ ꯍꯥꯏꯐꯦꯠꯇꯪ ꯁꯣꯛꯄꯗ ꯉꯛ ꯐꯥꯎꯕ ꯇꯨꯞꯀꯅꯤ ꯐꯅ ꯀꯨꯏꯅ ꯃꯗꯨꯒꯤ ꯃꯀꯣꯛ ꯌꯥꯎꯗ꯭ꯔꯕ ꯅꯨꯄꯥ ꯑꯗු ꯃꯐꯝ ꯑꯗꯨꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯎꯪꯗꯨꯅ ꯂꯩꯈꯤ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯀꯣꯌꯨꯡ ꯎꯪꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯪꯍꯧꯗꯅ ꯃꯥꯡꯈꯤ ꯑꯩ ꯍꯧꯖꯤꯛꯇꯤ ꯀꯤꯕꯅ ꯂꯣꯏꯔꯝꯃꯤ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯗꯨꯕు ꯊꯥꯒꯠ ꯋꯥꯍꯩ ꯈꯔꯗꯪ ꯐꯣꯡꯗꯣꯛꯆꯕ ꯄꯥꯝꯈꯤ ꯑꯗꯨꯕꯨ ꯑꯩꯅ ꯑꯣꯟꯊꯣꯔꯛꯄꯗꯗꯤ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥꯗꯨꯁꯨ ꯂꯩꯔꯝꯈꯤꯗꯦ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯥꯡꯈꯤꯔꯝꯃꯤ ꯑꯩ ꯉꯥꯏꯍꯥꯛꯇꯪꯗꯤ ꯃꯐꯝ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩꯈꯤ ꯑꯗꯨꯕꯨ ꯏꯁꯥꯒꯤ ꯄꯨꯛꯅꯤꯡ ꯐꯥꯊꯖꯈꯤ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯃꯗꯨꯒꯤ ꯃꯀꯣꯛ ꯌꯥꯎꯗꯕ ꯅꯨꯄꯥ ꯑꯗꯨ ꯂꯥꯛꯂꯔꯣꯏ ꯈꯪꯂꯕ ꯇꯨꯡꯗ ꯑꯩ ꯑꯃꯨꯛ ꯆꯦꯟꯊꯣꯔꯛꯇꯨꯅ ꯑꯩꯒꯤ ꯕꯥꯏꯛ ꯃꯅꯥꯛꯇ ꯌꯧꯔꯛꯈꯤ ꯑꯗꯨꯒ ꯄꯔꯞ ꯕꯥꯏꯛ ꯁ꯭ꯇꯥꯔꯠ ꯇꯧꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯧꯗꯨꯅ ꯂꯥꯛꯈꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯑꯩꯅ ꯇꯧꯈ꯭ꯔꯤꯕꯁꯤꯡ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯟꯐꯝ ꯈꯪꯂꯝꯗꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯅ ꯎꯈ꯭ꯔꯤꯕꯁꯤꯡ ꯑꯗꯨ ꯊꯥꯖꯕ ꯐꯥꯎꯕ ꯉꯝꯂꯝꯗꯦ ꯀꯅꯥꯅꯣ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯩꯕꯨ ꯀꯔꯤꯒꯤ ꯀꯜꯂꯤꯕꯅꯣ ꯑꯗꯨꯒ ꯃꯗꯨꯒꯤ ꯃꯀꯣꯛ ꯌꯥꯎꯗ꯭ꯔꯕ ꯅꯨꯄꯥꯗꯨꯅ ꯀꯅꯥꯅꯣ ꯑꯗꯨꯒ ꯃꯗꯨ ꯄꯨꯝꯅꯃꯛ ꯑꯗꯨꯕꯨ ꯀꯔꯤꯅꯣ ꯑꯩꯒꯤ ꯋꯥꯈꯜꯗ ꯃꯇꯥꯡ ꯑꯗꯨꯗ ꯋꯥꯍꯪ ꯀꯌꯥ ꯑꯃ ꯏꯇꯣꯝꯇ ꯍꯪꯖꯔꯝꯃꯤ ꯋꯥꯍꯪꯁꯤꯡ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝꯗꯤ ꯑꯩꯉꯣꯟꯗ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯑꯗꯨꯝꯅ ꯋꯥꯈꯜ ꯀꯌꯥ ꯈꯟꯅ ꯃꯤꯅꯤꯠ 20-30 ꯔꯣꯝ ꯒꯥꯔꯤ ꯊꯧꯔꯛꯄꯅ ꯃꯗꯨꯒꯤ ꯑꯆꯤꯛꯄ ꯑꯃꯝꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯩ ꯍꯦꯟꯗꯣꯔꯛꯈꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯔ ꯍꯦꯛ ꯍꯦꯟꯗꯣꯔꯛꯄꯒ ꯑꯩꯅ ꯃꯐꯝ ꯑꯃꯗ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯃ ꯎꯈꯤ ꯁ꯭ꯇꯦꯁꯟ ꯑꯗꯨꯕꯨ ꯎꯔꯒ ꯑꯩꯅ ꯑꯩꯒꯤ ꯕꯥꯏꯛ ꯑꯗꯨ ꯃꯇꯥꯏꯗ ꯊꯧꯖꯤꯟꯈꯤ ꯑꯗꯨꯒ ꯃꯗꯨꯕు ꯃꯨꯟꯅ ꯌꯦꯡꯈꯤ ꯃꯔꯝꯗꯤ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯊꯥꯖꯕ ꯉꯝꯂꯝꯗꯦ ꯑꯗꯨꯕꯨ ꯁ꯭ꯇꯦꯁꯟ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯥꯏꯠ ꯊꯥꯟꯕ ꯎꯔꯒ ꯑꯩ ꯁ꯭ꯇꯦꯁꯟ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯟꯈꯤ ꯃꯐꯝ ꯑꯗꯨꯗ ꯄꯨꯂꯤꯁ ꯍꯋꯜꯗꯥꯔ ꯑꯃ ꯂꯩꯔꯝꯃꯤ ꯃꯍꯥꯛ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯈꯔ ꯇꯧꯗꯨꯅ ꯂꯩꯔꯝꯈꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯍꯋꯜꯗꯥꯔ ꯑꯃꯅ ꯃꯅꯥꯛꯇ ꯇꯦꯕꯜꯗ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ ꯑꯩꯕꯨ ꯑꯃꯗꯤ ꯑꯩꯅ ꯄꯥꯈꯠꯄꯗꯨ ꯎꯔꯒ ꯍꯋꯜꯗꯥꯔ ꯑꯗꯨ ꯍꯧꯒꯠꯇꯨꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯈꯤ ꯑꯩ ꯍꯧꯖꯤꯛꯁꯨ ꯏꯁꯥ ꯄꯨꯝꯕ ꯊꯛ ꯅꯤꯛꯂꯝꯃꯤ ꯑꯩꯕꯨ ꯍꯋꯜꯗꯥꯔ ꯑꯗꯨꯅ ꯄꯨꯁꯤꯟꯗꯨꯅ ꯆꯧꯀ꯭ꯔꯤ ꯑꯃꯗ ꯐꯝꯍꯜꯂꯤ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯏꯁꯤꯡ ꯈꯔ ꯄꯤꯊꯛꯂꯒ ꯍꯥꯏꯔꯛꯈꯤ ꯅꯪ ꯉꯥꯏꯍꯥꯛ ꯍꯥꯟꯅ ꯇꯞꯊꯈꯣ ꯑꯗꯨꯒ ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯌꯨ ꯑꯗꯨꯒ ꯀꯔꯤ ꯇꯧꯔꯕꯒꯦ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯄꯥꯈꯠꯂꯤꯕꯗꯨꯅ ꯀꯔꯤꯒꯤꯅꯣ ꯑꯩ ꯉꯥꯏꯍꯥꯛꯇꯤ ꯇꯞꯊꯗꯨꯅ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩꯈꯤ ꯑꯗꯨꯒ ꯑꯩꯅ ꯄꯨꯂꯤꯁ ꯍꯋꯜꯗꯥꯔ ꯑꯗꯨꯗ ꯋꯥꯔꯤ ꯄꯨꯝꯕ ꯍꯥꯏꯒꯦ ꯍꯥꯏꯅ ꯍꯦꯛ ꯇꯧꯕꯒ ꯑꯇꯣꯞꯄ ꯄꯨꯂꯤꯁ ꯈꯔ ꯃꯐꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯊꯤ ꯍꯨꯝꯕꯒꯤ ꯊꯕꯛ ꯇꯧꯔꯨꯔꯒ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯆꯪꯂꯛꯈꯤ ꯑꯗꯨꯕꯨ ꯑꯩꯅ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯨꯅ ꯍꯋꯜꯗꯥꯔ ꯑꯃꯗꯤ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯗ ꯑꯩꯉꯣꯟꯗ ꯊꯣꯛꯈꯤꯕ ꯑꯩꯅ ꯊꯦꯡꯅꯈꯤꯕꯁꯤꯡ ꯑꯗꯨꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯕ ꯍꯧꯈꯤ ꯑꯩꯅ ꯃꯈꯣꯏꯗ ꯍꯥꯏꯈꯤ ꯑꯩꯅ ꯂꯝꯕꯤꯗ ꯃꯀꯣꯛ ꯌꯥꯎꯗ꯭ꯔꯕ ꯅꯨꯄꯥ ꯑꯃ ꯎꯈꯤ ꯃꯗꯨ ꯀꯔꯤꯅೋ ꯍꯥꯏꯕ ꯈꯪꯗꯦ ꯑꯗꯨꯕꯨ ꯃꯇꯥꯡ ꯑꯗꯨꯗ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯅ ꯑꯩꯕꯨ ꯃꯀꯣꯛ ꯌꯥꯎꯗꯕ ꯅꯨꯄꯥꯗꯨꯗꯒꯤ ꯀꯟꯕꯤꯈꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯀꯣꯛ ꯌꯥꯎꯗ꯭ꯔꯕ ꯅꯨꯄꯥ ꯑꯗꯨ ꯃꯥꯡꯈꯤ
Adugi matung atopa nupadu kadaidano mafam khangdana mangki. Ai nupadubu unaba pami. Ai ahal oiraba nupadubu thiba pami. Please, ai iteng amukta pangbiu. Police sing aduna aigi wadubu di taki. Adubu madu makhogi wakhalda wari amagumna tarami. Aina ngangliba sing adu oidabu oina khanki. Aduna makhoina aibu mafam aduda ngahak pothanaba hairaki. Police khara amadi aingonda yengana noklami. Adubu station adugi mapalda hawaldar ama phamdu leirami. Mahakti aigi wadubu yama lumma lauduna tarami. Adubu mafam masida aigi wadubu kanamtana thajadari haiba sidi aisu khangjaki. Aduna ai sauningboy nungai taboy mapalda tholaki. Matang aduda mapalda nung amada phamduna leiriba hawaldar aduna aibu magi manata kausilaki. Aduga aina manaka changshinbaga mahakna hairi. Nangi wari pumba ai loina tari. Aduga mafam masida kanamtana nangonda thajadarabasu aidi thajai. Maramdi ai mafam maswaidagini. Aduga madugi makok yaudaba nupadugi maramda yamna munna khangi. Hawaldar adugi waridu taraga ai khajiktang puning laitaba phauki. Aduga mahakna makhatana hairakpada aibu makhogi khungang asigi isor haibadi garam devta sithaji maharaj mahakna aigi thawai kanbirakhibani. Aduda aina hawaldar aduda hangi karamba sithaji maharaj no please aingonda sengna mukta haibiu aina thengnakhriba sing adubu karino ai haujik phawba karimta khangba ngamdri. Adumna hawaldar aduna makhatana haiba hawraki. Asengbara sengdabra khangde. Adubu aina angang oiringaida aigi ipudagi wari asi takhibani. Madudi sahi kyagi mamangda akhoi khungangda nupa ama lerami. Mahak jadu mantra tauba misakni. Mahakna mioi kaya amada mahi jadu tauki. Khungang asigi mioi mangonda yamna saunarami. Adumma nongmadi khungangi mioi singna nupa adubu tamthina phuki. Phuraba matung mahakpu khungangdagi tanthoki. Adumna tha kharadi mahak tumina leiki. Adubu adugi matung nongmadi mahana khungang adudagi angang ama phaki. Aduga angang adugi bali taunaba thaurang tauki. Handak mukti khungangi mioi sing wa sitabada yamna saunaki. Adumna matam aduda aikhogi khungangda maharaj ama leirami. Mahana nupaduna tauriba mahijadu adubu thugaiba pamki. Adubu mangondasu madubu manghannaba upai amata leiramde. Aduna mahakna mahijadu tauba nupa adubu makok kakthatuna masaga makokka tongan tahanki. Aduga nupaduna tauramba mahijadu adugi pujaduda nupadumaki makok oina kakthatuna bali tauki. Khungangi mioi sing nupa adu sibu uraga haraunaduna jagoi phawbu sanaki. Adubu matang aduda maharajna khungangi mioi singda haiki madudi nupa sigi masa sikhibani. Adubu mahaki thawaidi sidri. Mahak amuk magi makok thiba sodena lakhini. Aduga mahakna magi makok adubu hek phangkhibaga numit adudagi mahakna kanabusu lema tharo. Aduna maharaj masamakna nupadugi makok adu puduna kadaidano ama yama lapna satki. Khungangi mioi singna phanu kuina ngainaki. Adubu maharaj adu khungangda amuk hanna halakidri. Adumna sahi khara haukraba tungda khungangi mioi singna madugi makok yaudraba nupa adubu uba horaki. Aduna khungangi mioi singna khungi wangmada soroki mataida maharaj ki mandir ama saki. Mandir aduda nungtigi ayuk nungthil duk thaumai katli. Mina hainabada ngasi maharaj na mioi singbu makok yaudraba nupa adudagi kanbi hai. Ngasi fawbada madugi lambiduda khudong thiba thodok kayama thokri. Wari kayama takri. Adubu makok yaudaba nupadugi langda thukiba mi masingdi yamdi. Masi punamak sithaji maharajna mioi kayagi mateng pangduna kanbirakpagini. Mahakna ngasi fawba mioi kayabu makok yaudaba nupadudagi kanbiribani. Hawaldargi wari pumba taduna ai tumina leptuna leiki. Ai karino mangonda kari haigadabano khanpham khanlamdi. Aina mafam aduda lepna khutlonaduna pukningda sithaji maharaj pu khurumjaki. Aduga aibu kanbirakkhibagidamak thatpa phongdoksaki. Aduga aina hawaldar adubusu thagatpa phongdoksaki. Adugi matung ai khongchat adubu makha takhi. Adubu ngasi phawba numit aduda aina ukhiba thodok sing adu kauba ngamde. Ningsinglubada ngasi su akpa amadi akiba phawi. Masini ngasigi wari. Adudi mathangi warida amuk punna thengnarasi.